Akasvani Imphal Wahengbam Rajesh na pau pajari ahanbada maruba pau numit mapani sathagadaba ratha jatra kang singbagi thoram ngasidegi hore miyamdagi namduna sengkai thumkai tawbada chenaba myoising security force na phagatpagi thabak leptana chathari amasung bharaki subanshu shukla yawba X Dragon spacecraft ngarang numidang wairam international space station da thungki bagalonena bharat na itihas ama nauna semle numit mapani sathagadaba ratha jatra kang singbagi thoram ngasidegi hore kang singbagi mapung oiba thoram Imphal ki palace compound da leba Sri Sri Govindaji mandida lining laisorga loina ngasi numit yungba matungda pangtokani sagol banda leba Sri Sri Bijoy Govinda dasu kang singbagi thoram pangtokani Imphal da leba Iskon mandira su kunmanga raksuba ratha jatra gi thoram pangtokani Kang singbagi thorum lakpada Manipur Vidhan Sabha gi Adyaksha Thoksom Satyabartan hai Kang singbasi dharmaga mari leinaba kumai ama oibatanatana kala sanskriti thajaba amasung apunbagi saktam utpani kumai asina lakpada raijasda santi nungsi chanaba nungai na himinaba lamdam ama purakba oirasanu MLA Thonawjom Basanta Kumar na piba kang gi paujel da hai Bhagawan Jagannath ki kang singbagi thorum asi dharmagi chanabi amasung haraukte ambagalonena ningthina pangthoktuna raijas da leminari ba kanglup masil gi marakta nungsi chanaba amasung amatu obagi wakholol hena phawhanba oirasanu MLA Yumnam Khemchana kumaya siga mari lena piba paujel da hai kumaya sina raijas da leribas jati kanglup sing amatu oina punna saruk yaminaduna ingtapa lamdam ama oinaba honaminarasi Shiv Sena Manipur Pradesh na Ratha Jatraga mari lena piba paujel amadhai Bhagawan Jagannath ki mafamda khurumjaduna mahi marong chumba nungai yaipaba marang kaiba amadi shanti leiba iramdam Manipur ama oinaba thongni jarasi miyamdagi namduna sengkai tengkai tawbra chenaba mioising security force na phagatpagi thabak leptana chathari Manipur Police ki Serolaman hai akaknaba pausing matungina thihumbagi thabak chathabada Imphal West Jilla gi Mayang Imphal Police Station gi manung chenba Mayang Imphal Bengung maning makha mayadagi mioi ama phare mangondagi magazine yawa .32 gi pistol ama sasinaba nomai amasung magazine ama amasung atei polam kya phagat pangamle .32 pistol amasung sasinaba nomai sijanaduna Mayang Imphal Bengun area da laiba mioi singbu kihan khanganbagi thabak chatharambani hari Amaramda security force na ngarang Imphal West ki Singjamai police station gi manung chanba hawbam marab ngangom lekai degi RPF PLA gi nupi kadar ama phare hari numit asimaktada Imphal West Jilla gi Wangoi police station gi manung chanba Chamuro makha lekai degi KCP PWG gi meoi ama phare mangon degi pistol ama phangle Haukiba yumcha kaisa numita Imphal East Jilla gi Porompat police station gi manung chanba Khurai Thangjam lekai degi Pripak Pro gi meoi ama phaki Manipur Police na ngarang miyamga loinena Thawbal Jilla gi Babu Bazar dagi gari huranba mioi ama phare ngarang kaktada gari niyom lana thawba mioi singdagi chalan humudra manga kakpaga loinena lupa lakh ama lising taret chama hena khongatpa ngamkhi BJP lusingba amasung hanagi Mukhyamantri Nongthomam Biren Singna lupa lakh marfudra henbagi drug Assam Rifles amasung Mizoram Police na phagatpa ngamada thagatpa phongdorokli Social media da thagatpa warol amada Shri Biren hai Myanmar da laiba Manipur gi Aadhaar card paiba mioi ama Mizoram da lupa lakh marfudra lising humudra taruk rongi mabal oigadaba heroin gram sama kun mathoiga konana phare haukiba laiba popo numita Assam Rifles amasung Mizoram Police na mioi asi phaba ngamkiba asina mahaki sarkar na tawramba sing adu aranba natte BJP na lusingba sarkar lankidi habadu utle Indian Military Academy dagi pass toroklaba Lieutenant Thoksom Siddharth Singbu okpagi thorama mangarang Bishnupur Jilla gi Ningthokong Radha Madhab lekai da pangtokre Radha Madhab Yauksang Sports Committee na sinba thoram aduda MLA Govindas Kokthonjam saruk yakhi Manipur hojik COVID ki active case sama Nipumapan lady ngarang mioi tarataruk naba phaduna discharge tawkhibaga loinena hojik phawboda mioi yangkhai humdoi naba phakre Raijagi Haksel Vibangna Topa Cherolaman Hai ngarang punna mioi nipu COVID-19 gi test tawbada mioi tara humdoi positive oiba thengna kibani positive oiba singadu Imphal West Jilla degi taruk Imphal East degi manga Bishnupur amasung Thawbal Jilla degi amamamne masi tharaga hojik phawbada positive oiba mioi chani ani sure home isolation da hojik mioi chama kunthra manga leiri masigi manungda numit 8 ni matam suduna hokiba pung kunmari asda mioi tara taruk naba phaki Tabirba Pawasi Akasvani Imphal degini
Indian Air Force ki Group Captain Subhanshu Shukla yauba Axiom 4 ki crew singpuba Space X Dragon spacecraft ngarang numidang wairam International Space Station ISS ta thumki bagalonena Bharat na itihas ama nauna semle masi sahi nifu mathoi gi matungda Bharat ki astronaut amana sundrung na satpa asi handaki asina ahan bane English singama chamapan marfu marida Rakesh Sharma na space sakraba matung Shukla na space satpa ani suba Bharat masani ISS da lairiba Bharat ki astronaut Subhanshu Shukla na asumna hai. It is a privilege to be amongst the few who have got the chance to see the Earth from a vantage point. I have been able to see it now. It has been a wonderful ride. It has been great, and I was looking forward to come to space. It is something to look forward to as such. But the minute I entered the International Space Station and you guys, this crew, you just made me feel so welcome, as if you literally opened your doors, like your house doors for us. That's true. So, but it was fantastic. I just feel even better. Whatever expectation I had of coming here, they were surpassed by the view, of course. That's the big part of it, but by you guys as well. So thank you so much. I think this was fantastic. This is wonderful. And I'm very confident that the next 14 days are going to be amazing, doing, as you said, advancing science and research and working together. Thank you so much. ISS ki mission asida Bharat, US, Poland amasung Hungary gi punna astronaut mari yauri. Mission asida numitara marini supna low earth orbit ta scientific expedition kya pangthokani. Pawasin hai Axiom 4 mission asi baigyanik ki lam khaktagi natana leibak asi global technology powerhouse ama oire habadu chapchana utkani. Mission asida Captain Shukla na food amasung space nutrition haibasida tongan ba experiment kya pangthokani. Hairiba experiment sing asi NASA gi mateng alona ISRO amasung Department of Biotechnology ga kusamaduna sembani. Ngasi pongba pausi sing maroi pausing idama hauzik Naorem Victor leire. Victor. Thagachari Rajesh. Hill area governance ki matangda hanagi Mukhyamantri Nongthomam Birena thamkiba wafam Inglishingani kuntaret ngaidrabasu assembly dissolve tawraga mikhal thengnanaba Congress na thamkiba wafam ga mari leinaba pausingna ngasi fongnariba pauche singi maroiba pausing oiri sana laibak pauche da Kanglon thugairaga khulgi chief hafkiba sing thidoknaba governor da taksin khre assembly yauna document semdoktuna yelhomi sing muthatnaba hotnaramle haina hanagi Mukhyamantri Nongthomam Birena thamkiba wafam ahanbe headline tawri pawasimak People's Chronicle dasu banner headline tawduna fongle BJP gi lengak lakpadagi undeclared emergency gi awaba thengnari haiba Megachandra gi wafam ga loinana Thongna leirabadi Englishingani kuntaret ngaidrabasu assembly dissolve tawraga mikhal thengnasi haiba paw pokna fam pauche gi ahanbe headline tawri pawasimak sana laibak amasung naharol gi thodang dasu ani suba headline tawri Ministry of Home Affairs ka CSO singa unabagi matam tha asigi kuntra da leple amuko kokomi wari sanaba asida saruk yagani haiba paw Sanga Express English edition gi ahanbe headline tawri PM Modi da wafam mayam pukhatnaba kanna khanari haiba paw ama Sanga Express Manipuri edition gi ahanbe headline tawri pauche simakta da relief camp sing ising thumjinduna awaba tare haksel gi fivam yengsinaba taksin khre haiba paw ani suba headline tawri Huyenlan Pauda, Churachandpur Maitai United Committee na Governor da akan ba wafam. Numit mangani gi manungda demand taruk Governor na thabak ta onthok trabadi relief camp nifu taruki lanjenarak pasing na akan ba khongjang changsilagani haiba paw ahan be headline tawri. ST list gi eketi lokthok kadabani haibadagi thoklakpa political gi khenaba wakhalona Manipur crisis thokpagi achauba maram amani haiba paw naharol gi thodang gi ahan be headline tawri. Longmi Singh Matik Chana ngak senbinaba Maitai Alliance na thamkiba wafam Manipur Mail gi ahanbe headline tawri IECPM Dasgua amasung PM Janman Camp Wilong Block ta pangthokibagi paw Hills Hornbill Express gi ahanbe headline tawri Tamenglong Times ta Tamenglong District Police na sinduna International Day Against Drug Trafficking thoram pangthokibagi paw ahanbe headline tawri Rajesh Thagachari Victor Aroibada Maruba Pau Numit Mapani Satagdaba Rathajatra Kangsing Bagi Thorum Ngasidegi Haure Miam the Ginamduna Senkai Tonkai Tobada Senaba Musing Security Force na Pagapagi Tabak Lieutenant Chatari Amasung Baraki Subhanshu Shukla Yawa X Dragon spacecraft ngarang numidang wairam International Space Station da Thungki Bagalona Barana Itihas Aman Nauna Semle Paulo Jare